Okay, all of you good morning. Mamangi class ta tara mari subalatam akoi bagi khal manglakpa hariba paraje takpa hogre hariba parasigi page number 100 ki ahanba paragraph loigre aduna ngasi lakadori basna ani suba paragraph ni aduna ngasi paraje loisanji ko ngangja muna taje hariba Taraga Mari Subalatam Tara Mari Subalatam je Loiragadi Tara Manga Subalatam Kaktangare ko Noi Handaki third terminal exams ki syllabus aduna parazu yamjalaktre aduna bunamuna taj ko okay Okay, start. Mina khunda laitaduna lairiba mafam amasung madugi akoibada tauriba thabaksing mina hingduna laibaga yamna mari lainayaba. Okay, amutanga paziko. Mina khunda laitaduna lairiba mafam amasung madugi akoibada lairiba thabaksing mina hingduna laibaga yamna mari lainayaba. Natra lairiba environment dugi matungina khoigi phije saksa wangang sangang natra laibam dugi loi makha pole ba mioi ba je yandai ko aduna ni ko stage da jo manadum tale yangji mathang da saugri masa mama pambi ki akoi bada haubagum mi kungna taba mayolamda mina Masa mau patriba ana ayaki masing yamna tholiba si karigino yamna phajagre koigi saugri ga praman tawgre ko mana yangje saugri masa mama pambi ki akoi bata haubagum mi kungna taba mayolamda mina masa mau patriba ana ayaki masing yamna tholiba si karigino na question hangi ko yam phajare ko sije yangje koina saugri pambi khudikmakta yangjiko khoigi saugri ja yambana di khoigi sab yungna hauraga khoigi masa marungje ka hena longthokte haiban longthokte ko adubu yangji khoigi laihau laiba duga khoigi pambi ama khaktang ga hoba na tangju pambi ja mayam tharaga ju lallana magi space jaga je phatana lallana hoba lallana laiba jaga de dum pambi je pha ama sa marong longdana pajana phanbani ko thajadana pambi je yang ko thajadana alum phana phanbani adubu sagungna na hoba taraga di sawi khadana dana pambi khudimak singje luanba khoigi sapsang sangeba kai marang kita magtano haban tamjada pambi na hobu matamda sanlai nu samangan darkar wayaba nata sanlai nu samangan darkar wayba na maram moiduna khoigi wang batana ra ineba masinjak to phangana bidamakta ko nu samanga do phangana bidamakta photosynthesis tawna bidamakta masinjak to phangna bidamakta pambi jingje wang batana ra podani ko khoigi kungna hoba saugri pambi jing Wairazu pambi khudimak singdana masa marong longdana sapsang singje adagi khoigi loi pambi khudimak ta waira adagi khu loi ba uwa khudimak ta juniko aduna khoigi ayambana evergreen forest na horiba kadwa jingje upambi jingje ju loi ba sapsang eba kai marang ki tumtano ham ta jada moji dam throughout the year sahi supa je mana je dam suken tiandana adum haudana lairabanina moju masinjak sungnana bagi photosynthesis tawna bagi damakta ujingje song wangkhat batana yeba ko wangkhat batana adai loina mogi mana jing ju broad le boyeba mana do pai ngai mati mana do pai ngai phandoi ngai nung samanga do moina absorb to doni subshan doni dana ko masinjak sung bagi photosynthesis taw bagi aduna ayamba koige evergreen forest da evergreen umang da jungle da wa pambi jing ya yamana loin bang wang chu wangi aduga mana jing ju loin ba pa ba kai marang ki damakta no ha ga de moi masinja munna na ba ki damakta ha di masinja phangna na ba ki damakta ni ko akoi bagi khal kairak pada gini okay stay da ju yaure ko ha di ba sar gi lamda dum sa mane ba sa gi
ꯁꯧꯒ꯭ꯔꯤ ꯑꯣꯏꯔꯣ ꯄꯥꯝꯕꯤ ꯑꯣꯏꯔꯣ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯥꯒꯤ ꯍꯧꯐꯝ ꯊꯣꯛꯄ ꯆꯥꯡꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯜꯂꯛꯄꯗꯣ ꯑꯗꯒꯤꯅꯦꯕ ꯄꯥꯝꯕꯤꯁꯤꯡꯗꯨꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯦꯞꯁꯥꯡ ꯁꯥꯡꯉꯤꯕ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯁꯨ ꯌꯥꯝ ꯀꯨꯡꯅ ꯇꯥꯁꯜꯂꯛꯄꯗꯒꯤ ꯃꯤ ꯀꯨꯡꯅ ꯇꯥꯕꯁꯤꯃꯛꯇꯕꯨ ꯑꯐꯕ ꯑꯣꯏꯗꯦꯗꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯑꯃꯣꯠ ꯑꯀꯥꯏ ꯍꯦꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯩ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯀꯩꯀꯥ ꯊꯥꯗꯣꯔꯛꯄ ꯍꯦꯟꯒꯗꯣꯏꯅꯤ ꯑꯗꯨꯅꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜ ꯂꯝꯗ ꯁꯍꯔꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯎ ꯐꯠꯇ꯭ꯔꯤꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯁꯤꯡ ꯌꯥꯝ ꯊꯦꯡꯅꯔꯤꯁꯦ ꯑꯣꯀꯦ ꯃꯊꯪ ꯌꯦꯡꯁꯤ ꯁꯤꯟꯁꯪ ꯑꯗꯒꯤ ꯃꯦꯆꯤꯟ ꯌꯣꯠꯅꯆꯤꯡꯕꯁꯤꯡꯒꯤ ꯑꯆꯧꯕ ꯄꯣꯠꯁꯥꯁꯪꯁꯤꯡ ꯁꯤ ꯄꯣꯊꯥꯁꯪ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯆꯧꯕ ꯑꯃꯨꯛꯇꯪꯒ ꯄꯥꯔꯛꯀꯦ ꯁꯤꯟꯁꯪ ꯃꯦꯆꯤꯟ ꯌꯣꯠꯅꯆꯤꯡꯕꯁꯤꯡꯒꯤ ꯑꯆꯧꯕ ꯄꯣꯠꯁꯥꯁꯪꯁꯤꯡ ꯃꯌꯣꯜꯂꯝꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯂꯩꯔꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯁꯔꯨꯛꯁꯤꯡꯅꯤ ꯄꯣꯠꯁꯥꯁꯪ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯥ ꯍꯥꯏꯕꯗꯤ ꯐꯦꯛꯇꯔꯤꯗꯣ ꯄꯣꯠꯁꯥ ꯑꯩꯈꯣꯏꯒꯤ ꯁꯄꯣꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒꯅ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄ꯭ꯔꯗꯛꯅꯤꯗꯅꯀꯣ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯍꯔꯒꯤ ꯂꯝꯗꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯅꯤꯡꯉꯥꯏ ꯖꯒꯥ ꯍꯤꯡꯒꯣꯜ ꯀꯣꯏꯅꯤꯡꯉꯥꯏ ꯖꯒꯥ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯒ ꯇꯧꯔꯦ ꯇꯧꯗ꯭ꯔꯒꯅ ꯁꯨꯒꯨꯝꯕ ꯐꯦꯛꯇꯔꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯁꯨꯒꯨꯝꯕ ꯄꯣꯠ ꯆꯩ ꯁꯥꯐꯝꯗꯨꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯥꯁꯪ ꯆꯨꯝꯃꯦꯀꯣ ꯄꯣꯠꯁꯥꯁꯪ ꯑꯣꯀꯦ ꯑꯃꯨꯛꯇꯪꯒ ꯄꯥꯔꯛꯀꯦ ꯁꯤꯟꯁꯪ ꯃꯦꯆꯤꯟ ꯌꯣꯠꯅꯆꯤꯡꯕꯁꯤꯡꯒꯤ ꯑꯆꯧꯕ ꯄꯣꯠꯁꯥꯁꯪꯁꯤꯡ ꯃꯌꯣꯜꯂꯝꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯂꯩꯔꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯁꯔꯨꯛꯁꯤꯡꯅꯦꯕ ꯑꯗꯨꯗꯩꯀꯣ ꯑꯗꯨꯅ ꯁꯍꯔꯒꯤ ꯂꯝꯗ ꯁꯨꯝꯕ ꯀꯣꯜ ꯀꯔꯈꯅꯥꯒꯤ ꯐꯦꯛꯇꯔꯤꯒꯤ ꯊꯕꯛꯁꯤꯡꯁꯤꯗꯤ ꯁꯍꯔꯒꯤ ꯂꯝꯗ ꯂꯣꯏꯅꯃꯛ ꯇꯧꯋꯦꯕ ꯁꯍꯔꯒꯤ ꯂꯝꯗꯗꯤ ꯃꯤ ꯀꯨꯡꯅ ꯇꯥꯔꯦ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯑꯗꯩ ꯃꯥꯔꯀꯦꯇꯤꯡ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯍꯔꯒꯤ ꯂꯝꯗꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯅꯤꯅ ꯃꯔꯨꯑꯣꯏꯅ ꯁꯍꯔꯒꯤ ꯂꯝꯁꯤꯡꯁꯤꯗꯩꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯈꯔ ꯍꯥꯏꯊꯕ ꯂꯝꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯔꯀꯦꯇꯤꯡ ꯄꯣꯠ ꯆꯩ ꯌꯣꯟꯐꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯦ ꯃꯤꯊꯣꯡ ꯂꯩꯇꯕꯅꯤꯅ ꯑꯗꯒꯤ ꯃꯗꯨꯗꯩꯗ ꯃꯗꯨ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯒ ꯕꯔꯥ ꯂꯥꯛꯀꯗꯣꯏꯅꯤ ꯃꯇꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯦ ꯕꯖꯥꯔꯒꯤ ꯂꯝ ꯃꯌꯣꯜ ꯂꯝꯗꯅ ꯂꯣꯏꯅꯃꯛ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯣꯜ ꯂꯝꯁꯤꯗꯩꯗ ꯑꯣꯏꯕꯅꯤꯅ ꯁꯤꯒꯨꯝꯕ ꯐꯦꯛꯇꯔꯤꯁꯤꯡꯁꯦ ꯎꯗ꯭ꯌꯣꯒꯁꯤꯡꯁꯦ ꯄꯣꯠꯁꯥꯁꯪꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜ ꯂꯝ ꯁꯍꯔꯒꯤ ꯂꯝꯗ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯁꯍꯔꯒꯤ ꯂꯝꯁꯤꯡꯁꯤꯗꯩꯗ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇ꯭ꯔꯤꯁꯦ ꯃꯌꯣꯜꯂꯝ ꯐꯥꯎꯗꯨꯅ ꯆꯦꯟꯕ ꯇꯨꯔꯦꯜꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯔꯦ ꯎꯕꯕꯨ ꯎꯔꯦ ꯅꯠꯇ꯭ꯔꯒ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯎꯔꯦ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯄꯨꯔꯥ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯟꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯄꯨꯔꯥ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯣꯠ ꯑꯀꯥꯏ ꯑꯄꯨꯝ ꯑꯁꯥ ꯏꯁꯤꯡꯒꯤ ꯃꯆꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯅ ꯆꯦꯜꯂꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯦ ꯅꯠꯇ꯭ꯔꯥ ꯕꯖꯥꯔꯗ ꯆꯠꯄꯗ ꯃꯌꯣꯜꯂꯝꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯑꯄꯨꯝ ꯑꯁꯥ ꯄꯨꯝꯅꯃꯛ ꯇꯨꯔꯦꯜꯗ ꯍꯨꯟꯊꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯣꯏ ꯎꯔꯦꯀꯣ ꯑꯗꯨꯝ ꯁꯤꯗꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯊꯪꯗ ꯌꯦꯡꯁꯤ ꯁꯤꯟꯁꯪꯗꯒꯤ ꯊꯥꯗꯣꯔꯛꯄ ꯊꯥꯎꯊꯤ ꯇꯨꯔꯦꯜꯗ ꯆꯤꯡꯊꯩꯑꯕ ꯑꯩꯈꯣꯏꯒꯤ ꯎꯗ꯭ꯌꯣꯒꯁꯤꯡꯗꯒꯤ ꯐꯦꯛꯇꯔꯤꯁꯤꯡꯗꯒꯤ ꯍꯨꯟꯗꯣꯔꯛꯄ ꯊꯥꯎꯊꯤ ꯑꯔꯦꯝ ꯑꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜꯗ ꯂꯣꯏ ꯊꯥꯗꯔꯛꯑꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯂꯥꯟ ꯋꯥꯡ ꯁꯥꯔ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯅꯠꯇ꯭ꯔꯥ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯗꯣ ꯄꯥꯏꯞ ꯇꯧꯔꯒ ꯇꯨꯔꯦꯜꯗ ꯂꯣꯏ ꯊꯥꯗꯔꯛꯄꯅꯤꯀꯣ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯍꯔꯒꯤ ꯂꯝꯗ ꯐꯥꯎꯔꯒ ꯆꯦꯟꯕ ꯇꯨꯔꯦꯜꯁꯤꯡꯁꯤꯅ ꯑꯔꯨꯕ ꯏꯁꯤꯡ ꯑꯣꯏꯗ꯭ꯔꯤꯕ ꯍꯨ ꯆꯦꯜꯂꯤꯁꯦ ꯌꯦꯡꯁꯤ ꯑꯃꯨꯛꯇꯪꯒ ꯄꯥꯒꯦ ꯃꯌꯣꯜꯂꯝꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯑꯄꯨꯝ ꯑꯁꯥ ꯄꯨꯝꯅꯃꯛ ꯇꯨꯔꯦꯜꯗ ꯍꯨꯟꯊꯩ ꯁꯤꯟꯁꯪꯗꯒꯤ ꯊꯥꯗꯣꯔꯛꯄ ꯊꯥꯎꯊꯤ ꯇꯨꯔꯦꯜꯗ ꯆꯤꯡꯊꯩ ꯑꯁꯤꯒꯨꯝꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯤꯅ ꯆꯥꯅꯕꯗꯤ ꯊꯝꯂꯗꯨꯅ ꯆꯥꯅꯕꯗꯤ
ꯊꯝꯂꯗꯨꯅ ꯏꯔꯨꯖꯕ ꯐꯥꯎꯕ ꯐꯠꯇꯦꯕꯀꯣ ꯁꯨꯝꯕ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯊꯤ ꯊꯧꯔꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜ ꯑꯄꯨꯝ ꯑꯁꯥ ꯃꯌꯥꯝ ꯊꯥꯗꯔꯕ ꯏꯁꯤꯡꯗꯨꯕꯨ ꯆꯥꯕ ꯊꯛꯄꯗ ꯂꯥꯏꯔꯗꯨꯅ ꯏꯔꯨꯖꯕꯗꯕꯨ ꯐꯒꯗ꯭ꯔꯥꯅꯦ ꯀꯩꯁꯨ ꯐꯔꯣꯏꯀꯣ ꯎꯟꯁꯥ ꯃꯅꯨꯡꯗ ꯇꯨꯈꯣꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯅꯤ ꯎꯟꯁꯥꯗ ꯅꯞꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯃꯔꯣꯝꯒꯤ ꯏꯁꯀꯤꯟ ꯗꯤꯖꯤꯁ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯄꯛꯂꯛꯑꯅꯦꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕꯗ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯃꯌꯣꯜ ꯑꯃꯗ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯩꯇꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯗꯗꯤ ꯒꯥꯔꯤꯒꯥꯁꯦ ꯄꯥꯛ ꯄꯥꯛ ꯎꯗꯕ ꯖꯒꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯕꯨ ꯕꯖꯥꯔꯒꯤ ꯖꯒꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯩꯇ꯭ꯔꯦ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯑꯗꯒꯤ ꯑꯗꯨꯝ ꯁ꯭ꯋꯥꯠ ꯋꯥꯠꯇꯅ ꯆꯦꯜꯂꯦꯕ ꯑꯗꯨꯅꯅꯤ ꯃꯌꯣꯜꯂꯝꯒꯤ ꯅꯨꯡꯁꯤꯠ ꯀꯗꯥꯏꯗꯒꯤ ꯁꯦꯡꯒꯅꯤ ꯃꯌꯣꯜꯂꯝꯒꯤ ꯅꯨꯡꯁꯤꯠ ꯀꯨꯌꯣꯝ ꯃꯥꯂꯪꯀꯣꯜ ꯃꯌꯣꯜꯂꯝꯗ ꯐꯪꯂꯤꯕ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯂꯩꯄꯥꯛ ꯂꯩꯍꯥꯎ ꯐꯥꯎꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯤꯒꯤ ꯃꯥꯡꯅꯅꯕꯒꯤ ꯃꯁꯛꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ ꯃꯣꯠꯄꯒꯤ ꯆꯥꯡꯁꯦ ꯈꯨꯡꯒꯪꯒꯤ ꯂꯝ ꯍꯥꯏꯗꯕ ꯂꯝꯒꯤ ꯖꯒꯥꯒ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯖꯒꯥꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯕ ꯖꯒꯥꯗꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯐꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯁꯍꯔꯒꯤ ꯂꯝꯗꯗꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯇꯥꯛꯏꯅꯤꯀꯣ ꯂꯝ ꯈꯨꯗꯤꯡꯒꯤ ꯃꯤ ꯂꯥꯛꯇꯅ ꯇꯥꯕ ꯃꯥꯂꯦꯝ ꯃꯌꯣꯜꯂꯝ ꯗꯤꯜꯂꯤꯒꯨꯝꯕꯗꯗꯤ ꯆꯍꯤ 10ꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯕ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯜꯍꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯝ ꯃꯅꯤꯄꯨꯔꯗꯗꯤ ꯆꯍꯤ 10 ꯁꯨꯒꯦꯔꯥ 30 ꯁꯨꯒꯦꯔꯥ ꯅꯠꯇ꯭ꯔꯥ ꯃꯩꯈꯨꯅ ꯋꯥ ꯆꯦꯜꯂꯁꯨ ꯑꯗꯨꯝ ꯊꯧꯕꯕꯨ ꯌꯥꯔꯗꯤ ꯃꯈꯣꯟꯗꯨꯅ ꯈꯨꯜ ꯁꯥꯜꯂꯁꯨ ꯂꯩꯀꯥꯏ ꯁꯥꯜꯂꯁꯨ ꯑꯗꯨꯝ ꯊꯧꯔꯤ ꯀꯅꯥꯝꯇ ꯀꯩꯝꯐꯥꯎ ꯍꯥꯏꯅꯗꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯁꯤꯇꯤꯒꯨꯝꯕ ꯗꯦꯜꯂꯤꯒꯨꯝꯕꯗꯗꯤ ꯆꯍꯤ 10ꯗꯒꯤ ꯍꯦꯟꯕ ꯒꯥꯔꯤꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯊꯪꯗ ꯌꯦꯡꯁꯤ ꯃꯗꯨꯒꯤꯗꯃꯛ ꯆꯠꯅꯕꯤꯒꯤ ꯑꯌꯥꯕ ꯇꯧꯔꯦꯕꯀꯣ ꯆꯍꯤ 10ꯗꯒꯤ ꯍꯦꯜꯂꯕ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯣꯏ ꯆꯍꯤ 10ꯗꯒꯤ ꯍꯦꯟꯕ ꯒꯥꯔꯤ ꯊꯧꯔꯒꯗꯤ ꯐꯥꯏꯜ ꯑꯗꯨ ꯊꯤꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯐꯥꯔꯒ ꯖꯦꯜꯗ ꯆꯍꯤ ꯑꯗꯨ ꯂꯩꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤꯗꯤ ꯕꯤꯜ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯊꯧꯕ ꯌꯥꯗ꯭ꯔꯦꯕ ꯌꯦꯡꯁꯤ ꯃꯁꯤ ꯃꯩꯈꯨꯒꯤ ꯋꯥꯊꯣꯛ ꯂꯩꯕꯗꯒꯤꯅꯦꯕ ꯍꯧꯖꯤꯛꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯁꯤ ꯃꯩꯈꯨꯒꯤ ꯋꯥꯊꯣꯛ ꯂꯩꯕꯗꯒꯤꯅꯤ ꯃꯩꯈꯨꯅ ꯃꯤꯒꯤ ꯊꯕꯣꯝꯕꯤ ꯐꯠꯍꯟꯗꯦ ꯃꯩꯈꯨꯅ ꯃꯤꯒꯤ ꯀꯔꯤ ꯐꯠꯍꯟꯗꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯕꯣꯝꯕꯤ ꯐꯠꯍꯟꯗꯦ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯃꯩꯗ ꯂꯣꯛ ꯈꯨꯔꯛꯏ ꯊꯕꯥꯛꯀꯤ ꯂꯩꯅꯥ ꯄꯛꯂꯛꯑꯦꯕ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯩꯗ ꯂꯣꯛ ꯈꯨꯔꯛꯏ ꯑꯃꯗꯤ ꯊꯕꯥꯛꯀꯤ ꯂꯩꯅꯥ ꯄꯛꯂꯛꯏꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯃꯩꯈꯨꯅ ꯐꯠꯇꯕꯗꯤ ꯃꯁꯥꯅ ꯆꯨꯔꯨꯞ ꯊꯛꯇꯕ ꯃꯤꯁꯨ ꯑꯊꯛꯄ ꯃꯤꯒ ꯀꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯂꯣꯛ ꯈꯨꯔꯛꯏ ꯊꯕꯥꯛꯀꯤ ꯂꯥꯏꯊꯨꯡ ꯄꯛꯂꯛꯏ ꯃꯩꯈꯨꯅ ꯆꯨꯔꯨꯞꯅ ꯀꯔꯤ ꯃꯥꯡꯍꯟ ꯇꯥꯍꯟꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯩꯈꯨꯅ ꯐꯠꯇ꯭ꯔꯤꯁꯦ ꯊꯛꯏꯕ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯃꯁꯥꯅ ꯆꯨꯔꯨꯞ ꯊꯛꯇꯕ ꯃꯤꯁꯨ ꯑꯊꯛꯄ ꯃꯤꯒ ꯀꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯂꯣꯛ ꯈꯨꯔꯛꯏ ꯊꯕꯥꯛꯀꯤ ꯂꯥꯏꯊꯨꯡ ꯄꯛꯂꯛꯏ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯅꯤ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤꯀꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯗꯨꯅ खितांग मुन्ना तारो ओके मुन्ना ताजे हौजिकी मतंदा महौसा लेजरीबा अकोइबगी खलसांग पेज नंबर 101 मांगहल्लकपदा खोंजेल असि अचौबा सरुक अमनेबा को हौजिकी को खोइगी मॉडर्न सोसाइटीज दा खोइगी मुनताज को हौजिकी मॉडर्न सोसाइटीज दा खोइगी अकोइबगी खल मांगहल्लकपदा करीना अचौबा थौदांग अमा लौगे हाइबा तारगदी खोंजेल जु अचौबा को सरुक अमा वाइरेबा नत्रा यंगजी मिसिंग यामसिलकपदगी मिनिल निल खोंबा हेलकपना वा अमनेबा मियावगै मतुंगिना खोइगी निल खोंबा लांगबा हाइबस्ति दम हेलानेबा नत्रा मी अमा खलैबगा अनि खलैबगा नत्रगना मी अनि लैबगा तारा लैबगादि मानरोयबा नत्रा दुना खोइगी मिसिंग याखलपगी मतुंगिना मिसिंग याखलपगी मतुंगिना खोइगी निल खोंबा लांगबा सितम हेंकलानेबा अदुबु यंगजी सि को हंथा हनबा उपाय लेतेबा को हारिबा सिदि मिसिंग
ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯅꯤꯜ ꯈꯣꯡꯕ ꯂꯥꯡꯕ ꯍꯦꯜꯂꯛꯄꯁꯤꯗꯤ ꯍꯟꯊꯍꯟꯅꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯃꯁꯤ ꯅꯠꯇꯕ ꯑꯍꯧꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯑꯅꯧꯕ ꯆꯥꯎꯈꯠꯄꯒꯤ ꯂꯣꯏꯅꯕ ꯁꯛꯑꯣꯡ ꯑꯣꯏꯅ ꯊꯣꯔꯛꯂꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯜ ꯅꯤꯜ ꯈꯣꯡꯕ ꯍꯦꯜꯂꯛꯄꯁꯦ ꯅꯠꯇꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯑꯅꯧꯕ ꯆꯥꯎꯈꯠꯄꯒꯤ ꯂꯣꯏꯅꯕ ꯁꯛꯑꯣꯡ ꯑꯃ ꯊꯣꯔꯛꯏꯑꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛꯁꯤꯗ ꯄꯟꯕ꯭ꯔꯥ ꯄꯟꯗꯕ꯭ꯔꯥ ꯌꯦꯡꯁꯤ ꯄꯜꯂꯒꯅ ꯄꯜꯂꯦ ꯄꯟꯗ꯭ꯔꯒꯅ ꯍꯥꯏꯔꯛꯀꯦ ꯑꯉꯟꯕ ꯑꯊꯦꯡꯕ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥ ꯂꯩꯇꯦ ꯃꯐꯝ ꯑꯌꯥꯝꯕ ꯂꯥꯎꯠ ꯏꯁꯄꯤꯀꯔ ꯄꯥꯟꯗꯨꯅ ꯏꯁꯩ ꯈꯣꯡꯗꯕ ꯑꯗꯒꯤ ꯀꯧꯅ ꯂꯥꯎꯅꯗꯕ ꯌꯥꯎꯗꯦꯕ ꯒ꯭ꯌꯥꯟ ꯑꯌꯨꯛꯅꯤ ꯅꯨꯡꯊꯤꯜꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯍꯤꯡꯅꯤ ꯍꯥꯏꯕ ꯈꯟꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯔꯦꯗꯤꯑꯣ ꯈꯣꯡꯖꯕꯅꯤ ꯇꯦꯞ ꯈꯣꯡꯖꯕꯅꯤ ꯂꯥꯎꯠ ꯏꯁꯄꯤꯀꯔ ꯊꯥꯖꯕꯅꯦꯅ ꯏꯁꯩ ꯊꯥꯕ ꯃꯇꯝꯗ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕ ꯑꯗꯒꯤ ꯂꯥꯎ ꯈꯣꯡꯕ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯊꯪꯅꯔꯤꯕ ꯃꯤꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯍꯟꯗꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯊꯣꯛꯍꯜꯂꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯊꯣꯛꯅ ꯀꯔꯤꯐꯧ ꯈꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯤꯁꯤꯡꯗꯤ ꯅꯠꯇ꯭ꯔꯥ ꯃꯁꯥ ꯃꯁꯥꯒꯤꯗ ꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯈꯟꯅꯔꯦꯕ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯐꯕ ꯑꯣꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯡꯑꯣꯛꯅꯅꯕꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯦ ꯃꯤꯅ ꯊꯕꯛ ꯇꯧꯕꯗ ꯑꯀꯥꯏꯕ ꯄꯤꯕꯒꯤ ꯋꯥꯈꯜ ꯈꯟꯅꯗꯦꯕ ꯁꯁꯨ ꯌꯥꯎꯔꯦꯀꯣ ꯌꯦꯡꯁꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯇꯥꯡꯂꯧꯗꯁꯨ ꯇꯨꯝꯕꯗ ꯑꯀꯥꯏꯕ ꯄꯤꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯃꯇꯝꯁꯤꯗ ꯂꯥꯎꯠ ꯏꯁꯄꯤꯀꯔ ꯍꯧꯅ ꯈꯣꯡꯒꯠꯇꯅ ꯊꯥꯔꯛꯑꯒꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯃꯗꯨꯅ ꯇꯨꯝꯕꯗ ꯑꯀꯥꯏꯕ ꯄꯤꯗꯅꯀꯣ ꯉꯁꯤꯗꯤ 이문 ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯊꯣꯡ ꯆꯐꯨ ꯂꯩꯇꯕ ꯌꯥꯎꯗꯦꯕ ꯇꯥꯏꯀꯣ ꯉꯁꯤꯗꯤ 이문 ꯑꯌꯥꯝꯕ ꯃꯤꯊꯣꯡ ꯆꯐꯨ ꯂꯩꯇꯕ ꯌꯥꯎꯗꯦ ꯑꯍꯜ ꯑꯃ ꯂꯩꯔꯤ ꯀꯅꯥꯁꯨ ꯊꯧꯁꯥꯕꯤꯗꯦꯕꯀꯣ 이문ꯁꯦ ꯑꯍꯜ ꯂꯩꯔꯤ ꯈꯣꯠꯂꯤ ꯊꯪꯅꯕꯒꯤꯁꯦ ꯑꯍꯜ ꯂꯩꯔꯤ ꯈꯣꯠꯂꯤ ꯀꯥꯁꯦ ꯀꯅꯥꯐꯧ ꯈꯟꯅꯕꯁꯦ ꯈꯟꯅꯗ꯭ꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯐꯅꯕꯛꯇ ꯌꯦꯡꯅꯔꯦ ꯈꯟꯅꯔꯦ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯦ ꯃꯤꯊꯣꯛ ꯆꯐꯨ ꯑꯗꯒꯤ ꯃꯊꯪꯗ ꯌꯦꯡꯁꯤ ꯋꯥꯉꯥꯡ ꯆꯐꯨ ꯑꯗꯒꯤ ꯃꯊꯪꯗ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯍꯧꯅ ꯈꯣꯡꯗꯨꯅ ꯊꯥꯗꯣꯛꯇꯨꯅ 이문ꯗ ꯈꯣꯟꯖꯦꯜꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯦꯕ ꯅꯤꯜ ꯈꯣꯡꯉꯒꯗꯤ ꯏꯁꯥꯁꯦ ꯇꯦꯟꯁꯟ ꯂꯩꯔꯒ ꯊꯨꯛꯀꯠꯄ ꯄꯥꯈꯠꯄ ꯃꯦꯟ ꯑꯃ ꯇꯥꯗꯕꯅꯤꯀꯣ ꯑꯗꯨꯝ ꯏꯔꯥꯡ ꯂꯥꯡꯉꯤ ꯑꯁꯤꯒꯨꯝꯕ ꯀꯥꯏꯗ ꯑꯁꯤꯗꯒꯤ ꯃꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯦꯕ ꯁꯨꯃꯥꯏꯅ ꯅꯤꯜ ꯈꯣꯡꯕ ꯌꯥꯝꯅ ꯂꯥꯡꯕ ꯈꯣꯠꯄꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯃꯥꯡꯕ ꯊꯣꯛꯍꯜꯂꯦꯕ ꯑꯣꯀꯦ ꯄꯔꯥꯒꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯊꯪ ꯄꯦꯖ ꯅꯝꯕꯔ 102 ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯌꯦꯡꯁꯤ ꯉꯁꯤꯒꯤ ꯄꯔꯥꯁꯤꯃꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯔꯥꯗ 15 ꯁꯨꯕ ꯂꯥꯇꯝꯁꯦ ꯑꯗꯨꯝ ꯇꯥꯛꯊꯔꯛꯑꯒꯦ ꯊꯥꯔꯠ ꯇꯔꯃꯤꯅꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯗꯤ ꯊꯥꯔꯠ MCQ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯔꯥꯁꯤꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯐꯨꯜ ꯄ꯭ꯔꯥꯛꯇꯤꯁ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯣ ꯁꯤꯂꯦꯕꯁꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯝ ꯃꯊꯪꯗ ꯌꯦꯡꯁꯤ ꯈꯜ ꯆꯥꯡ ꯍꯥꯏꯔꯒꯅ ꯃꯥꯟꯅꯕ ꯑꯣꯔ ꯂꯨꯝꯕ ꯃꯥꯟꯅꯕ ꯅꯦꯛꯁꯇ ꯖꯨꯛ ꯍꯥꯏꯔꯒꯅ ꯆꯍꯤ ꯈꯛꯇꯪ ꯈꯨꯝꯃꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯈꯨꯝꯃꯁꯨ ꯌꯥꯔꯦ ꯃꯊꯪꯗ ꯄꯥꯂꯟ ꯇꯧꯅꯔꯤꯕꯁꯤ ꯍꯥꯏꯔꯒꯅ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯤ ꯍꯥꯏꯒꯗꯣꯏꯕ ꯅꯦꯛꯁꯇ ꯇꯨꯝꯅ ꯍꯥꯏꯔꯒꯅ ꯂꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯄꯨꯝꯅꯃꯛꯅ ꯈꯨꯝꯒꯗꯣꯏꯕ ꯅꯦꯛꯁꯇ ꯃꯃꯩꯗ ꯍꯥꯏꯔꯒꯅ ꯑꯔꯣꯏꯕꯗ ꯅꯦꯛꯁꯇ ꯈꯛ ꯍꯥꯏꯔꯒꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯅ ꯂꯥꯛꯀꯗꯣꯏꯕ ꯅꯦꯛꯁꯇ ꯋꯥꯂꯥꯡ ꯋꯥꯟꯁꯥꯎꯕ ꯍꯥꯏꯔꯒꯅ ꯑꯁꯥꯕꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯂꯥꯡ ꯋꯥꯟꯁꯥꯎꯏ ꯀꯥꯂꯦꯟꯗ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯠꯀ ꯁꯤꯠꯇꯕ ꯃꯇꯝꯗ ꯋꯥꯂꯥꯡ ꯋꯥꯟꯁꯥꯎꯅꯗ ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯅ ꯂꯩꯐꯝ ꯈꯪꯗꯕꯗꯨꯅꯤꯀꯣ ꯋꯥꯂꯥꯡ ꯋꯥꯟꯁꯥꯎ ꯍꯥꯏꯔꯒꯗꯤ ꯑꯁꯥꯕ ꯅꯦꯛꯁꯇ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯔꯒꯅ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯃ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯔꯒꯁꯨ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯃ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯍꯥꯏꯔꯒꯅ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯥꯏꯕꯅꯤꯀꯣ ꯅꯦꯛꯁꯇ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯁꯥꯕ ꯑꯣꯔ ꯁꯨꯡꯕ ꯃꯐꯝ ꯍꯥꯏꯕꯅꯤꯀꯣ ꯅꯦꯛꯁꯇ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯍꯥꯏꯔꯒꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯊꯪꯗ ꯑꯦꯠꯃꯣꯁꯐꯤꯌꯔ ꯍꯥꯏꯔꯒꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯥꯏꯟ ꯍꯥꯏꯔꯒꯅ ꯆꯠꯅ ꯄꯊꯥꯞ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯔꯒꯅ ꯆꯠꯅꯔꯦ ꯃꯊꯪꯗ ꯊꯥꯕꯣꯝꯕꯤ ꯍꯥꯏꯔꯒꯅ ꯂꯪꯁ ꯍꯥꯏꯕꯅꯤ
ꯂꯥꯏꯊꯨꯡ ꯍꯥꯏꯔꯒꯅ ꯂꯥꯏꯅꯥ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯃꯤꯅꯤ ꯀꯣ ꯍꯥꯏꯔꯒꯅ ꯃꯤꯒꯤ ꯃꯈꯣꯜ ꯍꯥꯏꯕ ꯀꯣ ꯃꯤꯒꯤ ꯃꯈꯣꯜ ꯂꯥꯛꯀꯗꯣꯏꯕ ꯃꯊꯪꯗ ꯎꯄꯥꯏ ꯍꯥꯏꯔꯒꯅ ꯄꯥꯝꯕꯩ ꯆꯥꯎꯈꯠꯄ ꯍꯥꯏꯔꯒꯅ ꯐꯤꯕꯝ ꯐꯔꯛꯄ ꯁꯑꯣꯡ ꯍꯥꯏꯔꯒꯅ ꯃꯁꯛꯀꯤ ꯃꯑꯣꯡ ꯃꯊꯪꯗ ꯅꯤꯜ ꯈꯣꯡꯕ ꯍꯥꯏꯔꯒꯅ ꯂꯥꯡꯕ ꯃꯊꯪꯗ ꯇꯥꯡꯂꯩꯗꯁꯨ ꯍꯥꯏꯔꯒꯅ ꯃꯇꯝꯗꯁꯨ ꯑꯗꯨꯒ ꯊꯧꯁꯥꯕꯤꯗꯦ ꯍꯥꯏꯔꯒꯅ ꯊꯧꯑꯣꯏꯕꯤꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯥꯏꯗ ꯍꯥꯏꯔꯒꯅ ꯃꯑꯣꯡ ꯍꯥꯏꯕꯅꯤꯀꯣ ꯑꯣꯀꯦ ꯄꯔꯥꯁꯨ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯁꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯄꯔꯥꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯩꯅꯕꯁꯦ ꯑꯃꯨꯛ ꯇꯧꯁꯤꯀꯣ ꯑꯣꯀꯦ ꯑꯣꯜ ꯑꯣꯐ ꯌꯨ ꯊꯦꯡꯛꯁ